Manipur State COVID-19 की अपडेट ता हौकी बपुंग कुन मरी की मनुंग दा मियोई चात्रुक का अने COVID-19 पॉजिटिव कंफर्म ओइरे मियोई चमगा गा हुमुद्रा हुमदोइना डिस्चार्ज तौख्रे अमसुंग मियोई तराना लैखिद्रे लाइचत असिगी अपुनबा कंफर्म केस मसिंग लाख अमगा लिसिंग निपान चनी गा हुमुद्रा सुरे एक्टिव केस ना लिसिंग तरुक चमगा निफुगा तरेट लैरे लाइचत असिगी अपुनबा रिकवर तौख्रबा मसिंग लाख अमगा तरा हुमदोइ यौख्रे लैखिदबा अपुनबा मसिंग ना लिसिंग अमगा चात्रे तरा यौख्रे लाइचत असिगी रिकवरी रेट चादा मरफु तरा निथोइ दशमिक अहुम तरेट ने मास अवेयरनेस कैंपेन पांगथोखरे कमिटी ऑफ कोविड-19 मणिपुर कादा UPF निपको एमसु UPACO मपी काउंसिल ना SOP ngakna potpham phamanaba amade laihananaba mass awareness campaign pangthokre haina committee of COVID-19 Manipur gi media coordinator Git Chandra Mangang na thadorok pa cherol amana phongdorok le cherol asin hai laingak na miyam ki khudong chadaba mayam asi yenglaga total lockdown hek lokthokhi badage mi tin bagi chang asi khangin hengalak le maroi na lambi mataida chana thangnaba polam sing yoliba potpham gi masing asuki matik yam khalak paga loinana leiba lakpa mi gi masing su chikna saina bangam dabage mawong da khangin hengalak le phima masi laksin duna mawong maril tana SOP ngakna potpham phaman ba madi laihan ba ta holodragade kaithel thinglaga su aduma khudong thiningai oiba phibam da lairak pa yai khanbadage ngasi su makha tana tongan ba street vendor famba area sing da mass awareness campaign chathakre campaign asi committee asi gi chairman W second lu singba volunteer kuntra ga loina pangthokhibane awareness campaign pangthokiba mafam sing adude konung mamang andro parking kaithel asangbi amadi uripok cherap kortagi horaga rims haijin pham phawbane hairiba mafam sing asida loudspeaker sizinaduna campaign asi pangthokhi campaign asida committee asigi chairman na miyamda laina asigi chapchaba hidak leitribana aikhoina masibu muthatpa oithoktre maramsina aikhoina hojik mathau taribasi laina laichat asi isada changhandana hingbada tangai fadraba thodang sing asi matau karamna pangthokani haibasi tin yotharaga khanthaba mathau tai natragade laichat asina aikhoige mamal yamlaba punsibu singnabagi mathakta khunai asigi senmit lonbusu chauna singnarakle aduna laina asidagi ngakthoknaba honabada mathau tariba face mask param chumna uppa social distancing ngakna potchai leibiba amade potchai yonbiba khutsa fajana sanitize tawbinaba amade vaccine kapa yaba singna dosuna matam chana kapthokpinaba miyamgi pungning chingchinke campaign asi chatharingai manungda kungna potpham phamliba singbu akung aran semkhe face mask sing yanthokhe ayush department na piba hidak arsenicum ALB 30 miyamda yanthokhi haide foundation de Thouram Pangthokhre palem panthau cultural trust lamjing achobage taruk suba foundation de Thouram ngarang trust asigi aurai sangda Pangthokhre haina trust asigi secretary Dr. S Santivalana thadorok pacherol amana phongdorok le cherol asin hai Thouram aduda Laikolgi Vice President Chongtham Subadanina Chief Guest Retired Teacher Konthoujam Purnima Sina Guest of Honor amadi Trust asigi Chairman Buda Chingthamna President oina saruk yakhi Thouram asida Chaireng batara manga romna saruk yaduna Saireng saidinabagi Thouram amasu pangthokhe Chief Guest ki warol piraduna Chongtham Subadanina haikibada Trust asida hiram kayada matam gi oiba thabak Thouram da saruk yaba Nat amadi culture bu yaukhatuna pangthokpa Thouram kaya singthanaba yai pumna magnasu trust asibu sagatpham thoi matam sangna miyamgi thabak tawbu oisanu hainasu phongdokhe trust ki secretary Dr. S Santivalana Thouram ge nunggi oiba warol piraduna trust asina pangthokiba thabak Thouram kaya amadi tungda pangthoke khanba kaya gi warol thamkhe president gi warol piraduna buda chingthamna trust asigi sanglaba chahi tarukke khongsat amadi miyamgi damak pangthokningba thabak Thouram singgi warol thamlaga Thouram loisinki hainasu cherol duna makha tarakle aroibada tabiri bapum namakpu thagachari